Thobal district ki manung chana lairiba Saram Tangkhul village ki lam asibu langmai thet ki lamni harakpa amadi Esagi lamda Potchei Thabada Athingba Pirakpa asi yamna Laibak Thibani haina Saram Tangkhul Development Authority ki secretary Jinthung Kisana Fongdorakli ngasi Saram Tangkhul village ki ningthau ki yumda pangthokpa pawmi singa unaba amada Jinthung Kisana makhata na hai langmai thet ki nongpok ningthau panthuibi lai thaugalupna Saram Jinggi Lokchaubu langmai thet Lokchau haina local media singda fongdorakpa amadi Laibak ki agriculture loishangi makhada Esagi iramda oil palm thanaba thorang tawjaba sida langmai thet lamni changba yaroi haina fongdorakpa asi yaningde mari leinaba singna thigatpiu haiki mahakna makhata na hai Saram gi khun asi pata map leijaba amadi laingakta hill tax thiduna settlement na ayaba piduna matam kaya gi mamangdagi khundaduna lerakpani Manipur laingakna lishingama chamapani futarukta gazette notice thokpada Saram Tangkhul village asibu yauduna Manipur laingakna khunama leire haibagi ayaba pibiduna Lairabani hairaduna Manipur asida tangdu laita daba fibam amada lairingai asida problem ama muktokhan bahaibasi Saram gi prajana pamde haiki Agriculture loishangna oil palm thanapagi notice tholakpa amadi laumi singna masigi kanaba asi lobiyu hairakpadagi aikhoigi lam asidasu kanaba adu launaba honajabani Esagi lam asida isana pot ama thaba matamda langmai thet khungi miyoi kharana thaba yaroi lam koiba yaroi amadi changba yaroi haina Athingba Pirakpa asidi yamna nungaite maram aduna thawong asidi Saram gi khunja singbu khunda leiranu thabak shuba yaroi nakhoi chatkhro haina tanbuka chapmanai haiki ngasigi pawmi singa unaba duda Saram Tangkhul village ki committee ki member sing amadi khunja singsu saruk yaki Saram jing asi langmai thet lokchau haina moina ngang sumaina hap ame adu masi yamna Laibak thiba thabakni masi ekoi gi maraksida yamna masi nungai taba thabak amani duna Saram gi khunji thaina mamangai dagina koi Saram gi kihom haina maming chalini aduga aikoi Saram ji kuiraba Saram ni aduda akoi Saram gi jingji da akoi gi pata adagi akoi gi map akoi gi receipt akoi gi hill tax gi receipt ka loi leiri ne akoi thaina dagi ne masi akoi government Manipur government da tax ka dana masi gi akoi gi Manipur gi settlement office na akoi gi aya proof pirakna si akoi gi gazette ta phongba akoi Saram gi 1946-47 sida akoi gi gazette ta phongba yaw kramne akoi Saram gi se asi akoi masi gi bo khun ariba gi masi Manipur government na akoi gi khun sibu recognize to bidna si khun ama leire haiba gi akoi gi ayaw pibire adugi mathakta akoi khun sigi akoi gi pata leijare aduga akoi hill gi tax thibi gi receipt su leijare adna masi aikoi khunjida aikoi langmai thena moigi khunne na claim tawrakpusi masi aikoi Saram khunjina leiriba praja mayamda akoina khanghaningmadi aikoi association sing aduga aikoi gi organization tawriba mayam singna masi aikoi aduga aikoi gi department gi leiriba mi singna ju masi athuda aikoi ming changhanningi masi Manipur sida tangdu leita dana koi leiri marak sida asigumba ama problem ma thon bai se koi pamde duna masi achum aranje mayamna yengbire rega masi koi Saram khunji apikpa khunni aduna koi mi ama ni khakta leijaba khunni do koi chamna dum hingjarga koi langmai thet Saram je koi dum koi koiraga chaminabni agri department gi hunji welcome aina koi thaningai gi tamakta koi agri gi director na koi khabar da nuti notice thora tuna koi khabar da thingnaram gani masi farmer singna masi gi kana basi lobio masi gi oil palm se tharaga farmer sing jina kana ba lobio hena nuti gi director na dum khabar da notice habini aduda aikoi gi lamjida aikoina pot ama thaba adu aikoina koijaraga langmai thuna koiba yaroi noi masi da changba yaroi hena akoida Athingba Pirakpa masi langmai thet na tawriba thabak si aikoi yamna condemn tawi aikoi yam masi yam nungaite masi athubada mayam na masi achum aranje aikoi thianba pami aduga aikoi masida aikoi Saram gi khunjida forest gi reserve su leite aikoi forest gi office ta chalura gazette ta khun kana kana no phongi je reserve ta je na thiru kan Saram gi khun da su aikoi reserve ta su leite aikoi khunja singsina aikoi
कोइरगा चारिबा मफमनी अदुना अखोइना थबक तौगे हेबा मतमदा मोइना अथिंबा पिरकपा अखोइ सुबा नोमबा चावा अखोइगी असि तौबा यारोय हेबसे अखोइ खुंदा लेरनु नोइ सुबा यारोय चटख्रो हेबगा अखोइ मदुगा चाप मानना मोइगी पाउकुमदे असिमकनिना अखोइ लौइ अदुना लेरिबा मयामसिंगना मसि अथुबा मतमदा मसि नेकोसेट प्रपिनिङै मयामगी पुक्निङ चिंसिंजरि